ngasi numida waram phone ki batuan tuan ba manipuri si phone sing digi maru oibe I pausing khonggacharaga manipur top channel gi meke digi ma'am na thamjagi an bada ngasi gi covid-19 update state chi gi oina mi lising amaga sahum ga kun ga tere nauna covid-19 positive oikre duga mi taraga manga laikide mi lising amaga kunthra ga nithoina research tokhi haukiba pung kun ga mari asida mi lising taruka sani pan ga yankhai ga nithoi covid-19 test tawbada mi lising amaga sahum ga kun ga tere nauna covid-19 positive oire health department gi phango report ki matung ina haukiba pung kun ga mari asida covid-19 laisana maram oiduna mi taraga manga laikide mi lising amaga supna gi kunthra ga nithoina laisat asida gi phaduna research tokhi nauna positive oiraglabasing asi tharaga apunba confirm case lising marfu ga nipan ga supna ga yankhai sukre Impal West Samri Impal East Sahum ga yankhai ga nithoi Ukhul da mapan Bisnupur humdra ga teret Chandel da kunthra ga nipan Chusampur da maudra ga mari Kaksing da sama ga taruk Thaubal da sama ga kun ga mari Tamenglong da kunthra ga manga Senapati da tara Kamjong da tara ga nithoi Tengnopal da ani None da kun ga teret Zaribam da tara ga teret Fairzol da ani amadi Kangpokpi da kun ga nithoi positive oiba thenakhi Laikidabasing adudi Impal West gi ohum Impal East ani Bisnupur taruk Sandel da ama Chusampur ama amadi Thaubal da ani ni haidi ngasi phawba covid laisat na maram oiduna sikiba migi masing lising amaga samri ga kun ga mari sukre laisat asidagi phagiba migi masing na lising humdra ga taruk ka sani ga humdra ga mapan sukre recovery rate 86.63 yaure hauji active case lising tara ga sumna gi sahum ga nifu ga tere laidi ngasi phawbada miyoi lakh taraga lising maudra samapan ga kun ga nithoi vaccine kapthokre masigi manungda ahanba dosta lakh mapan ga lising humfu ga manga ga sahum ga nifu ga nithoi amadi ani suba dosta lakh amaga lising kun ga manga ga songa ga marfu kapthokre haukiba pung kun ga mari asida manipur da lairibe health facility singda D type oxygen lising amaga satruka humdra ga taruk amadi B type oxygen samri ga supna gi taruk fangan ki hainasu pausna phongdorakli atopa pawman article 371C semdokwa matam oire council article 371C gi issue si manipur miyam gi apun mamifam amana warep lauduna amasum mari lenaba law court article asi singnaduna matam san semdokwa matam oire haina the leadership council of thangta manipur gi serol amana haidi serol asina hai manipur na india tillaba matungda colonial law kya thamjinduna British na satharamba divide and rule gi policy ama oina singtam ani asi hill area committee haiduna Indian constituency ki article 371C gi makara singtam khaiduna colonial law ama sai taraga threat sathaduna lakpani ngasidi Manipur financial amasum political danger thoanduna mitai singmi singasi mapandagi sanglakpa tribe singna namthapiri hainasu pausna makhatana phongdorakli makasa tharakpoina meyam paus repetitive ore tawdabu ahenba content khara yawbadagi meyam ra tentakna thamjaramge miyamna phubuda ama siri ani lekatnari condemn tarakli Thaubal police station na konba laisangthem thong manungda ngarang gari huran bani haiba miyahum miyam sangduna faraga phubuda miya ama sire ani na soktuna lekatna khre hairi Miyam sanglaga phukiba thawongbu all Manipur Muslim Organization Coordinating Committee amokokna akan mamongda condemn tarakli haina spali thawdo adubu amokokna akan mamongda condemn tawbugo loinana mob lynching nauna safong lakle hairi amokokna hai ngarang laisang them khong manung khela khong taba lambida gari hurana na bhotna rami haiba miyahum khela khong romdagi tanarakpada laisang themda chensin khibadagi laisang themgi miyamna faraga miyoi sing adubu tanaragliba khela khonggi kangbuda sinnabagi mahutta lamdamadugi miyam om sinduna makhut challe matagum leiba asida lo leitabugumna miyoi amabu hatokpiba ani amana sining sita phibam luna sowan basi lup asina akan mamongna kandem tabugolonena mara leibising fagadabani hairena spausna phongdorakli Makasa tarakpo na to papaw mana Paurabi Khul Red Zone lauthokpiyu C19 Joint Task Force Paurabi Khul Red Zone oina lauthokpinaba COVID-19 Joint Task Force ki sirol amana appeal tarakli sirol asin hai Paurabi Khul asi atien mamatam numit humni da apun mamiyoi nifuga mari positive oiba thengnare ngarang si medical officer Impal East District L
इंदिरागी मियेंग मखार डॉक्टर विक्रमना अचौबा थौदांग लौदुना पौराबी लाइनिंगथौ पुखीबा कम्युनिटी हॉल मास टेस्टिंग की प्रोग्राम सिंखी ngarang phawbada positive oiribising sada maudraga mathoidi vaccine kaptabani sei taraga nipan gi makhada miyoi taruk ahanba dose kapa miyoi mari second dose kapa amata yaukide vaccination tawdriba miyoi kunthraga mari ni haina phongdoladuna vaccination tawbiyu amasum second dose kapa miyoi singda nabagi sang nemi haibasi khudamni haina su phongdokhi pause lusilakpoin state sigi wangbra thokpa paw khraga myamla hapsage Ardogena Kabul airport security tawbinaba US ki mating nikre sei kun gi matung Afghanistan dagi US troops sing laukthonaba process tawrakraba matung Turkey na Kabul gi airport security muhut silauraba yai amasum Turkish president Recep Tayyip Erdogan Northern Cyprus ki khongsat amada phongdokre ma ki government na wafam asida positive idea pi create adumainamak condition khara lei haina state run Anadolu agency na pali Turkey na si airport asida NATO na lusingba resolute support mission gi saru ama oine sahi taruk security pirakhibani pothabagi khudong chawa asina Erdogan na Washington gi tuan ba yanadaba sing adu NATO na masigi security phibam asida threat sing lairi baduda ayaba pibigi matung ina punchinnaba mari adu maru oina Turkey gi Russian missile defense system asi laikhibani haina su paus na makhatana phongdorakli atopa pawamana CBI na sexually abusing mari lainana Goa base se phare the Central Bureau of Investigation CBI investigation amagi matung ina angang singda satharakhiba sexual abuse accused adu fogat pangamle CBI gi sauna mai pakpa ama oina sapsana khangdoklaba matung accused asina electronic mail gi khudung sabasing sejinaduna mapalam gi powerful singa pau faunai accused asina cloud based servicing illegal child sexual abuse content thamjinbada sejinai amadi free photo sharing website khara access tawduna atopa country singa masum social networking website amasum platform sing khudam oina Instagram amasum WhatsApp na singba sejinaduna individual contact taunaduna trading amasum masing yamlaba child sexual abuse material sing sharing tawi hari Chitrakoot district ki accused asina Chitrakoot Banda amasum Hamirpur Saurakna sahi mangadagina taraga turuk fauk suraba angang yangkhaimu asida Pusillamle hairena su phongdorakli Loina to papawamana India gi miyoi saruk ahum gi anidi coronavirus antibodies leire survey India punbagi missing gi saruk ahum thoklaga anidi coronavirus antibodies siele haina Leiba pokpa numita phongdokiba survey amagi report ta haikre survey du June amasum July da miyoi lising kunga panda sangyeng tawbada khangkhibani sohari blood serum survey samna zero survey du angang sahi taruk tagina taraga taret faubagi lising nipan ga satruka maudraga matho yauna satakhibani amasum tangkhai amadi zero positive oi hairi adult singda 67% zero positive oi khi aduga adult 62% di vaccine kaptabu oi khi hauzik phawbada adult singda 8% khaktamak vaccine anira kap oidi hauzik asi state kharada phibam pharabasu state kharadadi second wave ki saitheng fazana fangli hainasu government gi top advisor Vinod Kumar Paul makhatakhi hainasu phongdorakli amasum hauzik oinadi myam pawsu matang asa lusinjarage aduga soikiba lankhiba yarsu myam ngakpi gani anabu i pawsing leragadi myam da update pijarage